Image Paodam yang tabiru punamapu khurumjari ngasigi maroiba pauda Prime Minister Narendra Modi hanagi Prime Minister Atal Bihari Vajpayee bu ikai khumnabagi kilometer marigi khongsatta saruk yakre numit nini sathagadaba laumi singi training program ama ngasidagi hodokre loinana Mokamlung FC na Lalpani SYC bu ani amada maithiba pikre haujik mapungoiba pawmuk lobirasi India gi miyamna khwaidagi thagatnakiba amadi miyamna yaba politician singi manungda ama oikiba hanagi Prime Minister laikhidraba Atal Bihari Vajpayee gi mafamda leibak asina aroiba bidai pikre miyamgi samudrana tung iladuna laina leitenglaba Vajpayee gi thawai yaudraba hakchang puduna Delhi gi lambi kaya phauduna Yamuna turel gi torbanda porakhi kilometer mari sangba lambi aduda Prime Minister Narendra Modi makhongna satke BJP President Amit Shah amasung ata Union Minister kayasu bidai khongset aduda saruk yakhe masing langam draba miyam aduna long live Atalji haina lauke Prime Minister Modi na haikibada ai wangang bangamdre masi apopa ipa mangba gumle BJP gi office tagi aroiba mathau mangam tawgadaba mafam simriti style phawbagi khongset ta Prime Minister Modi na saruk yaduna miyam bunga khanke hanagi Prime Minister sing Jawaharlal Nehru amasung Lal Bahadur Shastri gi Nengsing Khubam Singh gi manakta semliba sanskar tawfam aduda thamba Vajpayee gi hakchangda Prime Minister Modi na lai pareng katuna koknon ke sanskar aduda hanagi Prime Minister Manmohan Singh Congress President Rahul Gandhi na singba lusingba kayasu saruk yakhe mirei bakta gi saknairaba Bhutan gi ningthau amasung Afghanistan gi Hamid Karzai su saruk yakhe lesing ama samapan nifu tareta Indiana ning tamba phanglaba matungda Congress nataba Prime Minister ahanba Atal Bihari Vajpayee na oike maki wangang sangang haisingba amadi phajabana opposition phawbana Vajpayee bu thagat nakibane amaromda laikhidraba hanagi Prime Minister Atal Bihari Vajpayee gi mafamdai kai khumnaba utpa lakiba Swami Agnivyespo Delhi gi BJP office manakta mioi kharana attack chathakre sahi humputra mapan suraba social activist asi hanasu miyam amana Jharkhand Pudat Kibagi Togdok Tokrabani Langak Liba Party gi office manakta Agnivyes ki attack chathakiba adu camera da phajana tari camera aduda gerwa masu set pa Swami Agnivyes po mioi kharana mifatta haina chairaduna tanaba utli nipa amana mahaki koksetu singthoi aduga nupi amana masagi phenat lauthoklaga Swami da thananaba ready tawduna lai police na Swami Agnivyes po ben amada hapkatlaga sa phagadaba mafam amada puthokhe Agnivyes na haikibada Vajpayee ji gi mafamdai kai khumnaba utke lakpani chatlingaida mioi kharana attack tawba horake aikhoidi ani ahum khaktani aduga makhoidi yami makhoina aikhoibu phuki inthuki aigi kokse chingthoki aibu makhoina mifatta haina saiki phu haina su lauki haire Bharat Sarkar na Manipur gi integrity amadi apunbagi saktamda hanjin singnaklabadi UCM na mamangda amukta laukidriba warep kaya laurakpa yai praja miyamna su mateng pangbiu haina United Committee Manipur gi President Sunin Karam na phongdokre Naga Peace Talk amadi Framework Agreement na Manipur gi apunbagi saktam kaiba yaroi Article 371 Clause A amadi masiga manana ek amata Manipur da chanahanba yaroi haiba hiramda United Committee Manipur UCM na Nesa Nongpok Sekmai amasung apunba maira paibi lukka khusamnaduna Sikhong Sekmai Kaithelda ngasi pangthokkiba miyamgi mifam amada Sunin Karamna wafam asi phongdorakibani mangna makata na hai Government of India na NSN IM bu themnaba hotnabada Manipur gi saktam kaiba yabagi phibam lakpa Manipur gi praja singbu karisu laitana khanba amadi hanthana yengbiba loinana oikleba phibam asida Manipur gi integrity amadi apunbagi saktam kaibagi phibam lakpana UCM na mafam chatuna miyamga gyan taminabagi khongthang asi laurakpani Manipur kananaba UCM na laurakpa leibaki warep singda miyamsu mateng pangbiu haina phongdokhe ngasigi mifam aduda UCM gi organizing secretary NG Deva
Secretary KH Athoba, Nesha President W Tomba Loinana, Sikong Sekmai Amadi, Ukong Sangkul, Akoibagi Ima Ibel Kana Saruk Yake. Manipur Kaiba Yaba, Amsuleva Kaiba Yaba, Poma, of the Maramacana, United Committee Manipuna, Hauzik Manipur, no we don't Manipur Apun, we shall Tungan with the Mata, Adugi Commodore, Siet the Lemno with the Mata, Manipur Miam Kudimata, Apun, we shall Tungan and Equi, Sigumba, Mayam Sigiwa Kalon, Sinjari to Lorena, Karigumatan the Manipur, the Libidu Miam Punamana, Manipur Apun, we shall come, Gomeno Indiana, Hanzana, Singer Pogi, Wapon Lakotaragadi, Equin Amuta Tokidra, Toto, Amuta Lokidra, Kamu, Lona with Amuta Arwe Pirepado, Lomina Sea Haba, Manipur Miamda, Apetosan. Manipur Small Farmers Agri-Business Consortium Amadi Krisi Bigyan Kendra Thawal Anina Sinduna Integrated Farming System Processing and Marketing of Farm Products Haiba Hiramda Numit ini sa Thagadaba Laumi Singge Oiba Training Program amang asidagi KVK Thawalda Haudokre Kaksing Amadi Thawal Jilagi Laumi Samaromna Saruk Yaduna Pangthokiba Training Program Adu Haudopagi Thoramda ICAR ATARI Umiyan Meghalaya के Principal Scientist Dr. K. Arun Kumar Sinha, Manipur Small Farmers Agri-Business Consortium के Project Coordinator MS Khaidem, KVK Thawal के Senior Scientist amasung Head Dr. Jesmarani Sarangthem amadi District Veterinary Officer Thawal Dr. KSS Samjaina Thoram Mapusing oina saruk yake. Thoram adugi mangoina thoram aduda saruk yakiba miyamna minute ani leptuna laikhidraba Barki Hanagi Prime Minister Tal Bihari Baspai Mafam de Kai Kumnabo Utki. Thoramadu Manipur Small Farmers Agri Business Consortium ki Project Coordinator MS Khaidem na Hai. Bharat ki Prime Minister na Lakadaba Sahi Lisingani Kunithoi Paubada, Laumi Singi Income Saruk Ani Ohangani Haiba Pandam Thong Kibaga Loinana, Pandam Masi Mai Paknaba Training Asi Pangthokpani, Masigidamak Laumi Singda Yamna Maru Oriba, Integrated Farming System, Processing ki Matang Amadi, Marketing ki Maruiba Masak Sing Ado, Kanghananabagi Thoram Asi Pangthokpani Pongdoke, ICAR ATARI, Umiyan Meghalaya ke Principal Scientist Dr. K. Arun Kumar Sinhana Hai, Laumi Singi Mateng Yaudana KVK gi Yamjadraba Staff Sing Asina Honazariba Punamak Asi Arembani, KVK gi Laizariba Punamak, Laumi Isil Inau Singini, Maram Asina, Laumi Singna KVK ga Punasat Minaduna, Anova Technology Method Kaya Sizinaduna, Hena Potok Labor Lamdam, Oina Bohonasi Haike, Nasidagi Hoduna Numit Inis Supna Satagadoriba Training Program Asida, Resource Person Mapana Tongan but topics in the Wangangani Hairi. Technology Mayam say Kanagin Hakaragri, Kanam the Ginati, Scientist Kishinati, KVK staff Kishinati, officers, government officer Kishinati, Kanagin Hakaragri, farmers, Kami, Lomi Sinau Singing. Lomi Sinau Singing, Nachina Dragati, Mogo from the Dragati, Hari Technology Mayam, say, of meaningless, one change. The scientific or agricultural technology Mayam, Achibu, and is in our current. National Deworming Day Gamari Lainana, Anisuba Pes gi Oina, Wisdom Foundation Kangovo ke, Mahiroi Singdangasi Hidak Pijakre, School ki Principal El Sobana Lusingduna, School Asiki Staff Singamadi, Mahiroi Kuding da Deworming gi Guli, Ta Asiki Tarada, Pizaba Warhobasing, Nasi Makata na Pizabani, Punna Mahiroi Sambi da Hidak Asi Pizabangamle Haina Principal Sobana Pongdoke, Ngasigi Deworming Day ge, Tharonga Mari Lainana, Mahiroi Sing Amadi Oja Singna, Laikhidraba Bharat ki Prime Minister Atal Bihari Baspai Gidamak Minute Ani Tumina Leptuna Awabasu Pongdoke. Huranba, Kurpugi Mioi Ama Kaksing Police na, Pagat Kraba Matungda, Huran Posing Su Pagatpa, Ngaumkre Haina Kaksing Police Tagi, Pangba Pau Amana Hari, Kaksing Kaitiel Sana Kuzi Yonba Dukan Ani, Ta Sigi, Tang Nipal Amasang Mapal Gilonaba Ahingda, Masakang daba Mioi Karana, Pakaiduna Lupagi Kuzi, Ligna Singba Potlam Kaya Huran Ke, Togdog Siga, Mari Lainana, Kaksing Polista, Wakalapadage, Case Ani Lokat Ke, SP Kaksing Victoria, Yankongi Mi Yang Makada, Additional SP Kaksing, Tingnam Disorjit, OC Kaksing, PSK, Lamjing Makada, ASI, Jiten Amasung SI, Sankar, Das Anina Investigative Officer Sing Oina Tijin Homjin Badak Kaksing Moirangthem Laikai Dagi, Moirangthem,
Suresh Kumar Sahi Kunga Manga Apopa Laikidraba Marangthem Sanajauba Koba Ama Pagat Pangamke Mapu Hang Pahang Tobada Makoina Huran Kibat Lupagi Kuzi Lake Amadi Kudomna Singh Polam Singh Ado Kaksing Kaitial Sengmai Turelgi Irol Nung the Lotuna Tami Haiba Kanglopadage Disnan SB Masamak Ayo Ani Yauna Ti Humbagi Tabak Satabada Lupa Lak Marirongi Lupagi Lake Kuzi Amadi Ate Polam Singh Ado Pagat Pangamke Makatana Wahang Pahang Satabada Impalgi Temporary Market Laiba Sana Likol Saba Dukal Anidagi Kilogram Amamakairongi Lupa Silver Pagat Pangamki Hari National Institute of Technology NIT Manipur gi tongan ba post kaya launa bagidamak NIT gi authority na tha asigi taranipan amadi taramapanda Kolkata gi hotel Deadway International Airport Gate number 1 amadi Kolkata gi VIP and Jesar Crossing Road ta interview pangthok na ba lawdiba phirep asi JCILPS ki students wing na yabang gamloi haina Lup asigi sanglen da pangthok pa pawgi mifam amada student wing gi convener Manjit Sarang themna phongdokre mangna makhata na haike Manipur da NIT gi Permanent Institute ama lairiba asida pangthok pagi mahuta Kolkata da pangthok kani hairiba NIT gi post kaya kawbagi interview asi niyong gi wangmada sathaba yananaba sinba amadi lamdam masigi mahairoi kaya gi phangpham thokpa hak matpani hiram asigi matangda NIT gi director da students wing na serol kaya pisinkre lakadawriba saichat taranipan amadi taramapanda pangthok kadawriba interview asigi phirep asi hongdoktrabadi akanba khongjang kaya changselagani haike pangthok kani na hayeng amadi hamjit pangthok kani na dawriba dugum laba National Institute of Technology gi faculty staff 22 lobu gi dugum laba we interview si kudakta director na duko mari lenaba NIT gi official sing na postpone togodabani hairiba karigumba NIT gi adugum laba staff 22 lobu gi interview si postpone togdaba taragadi koigi self esteem ni bungne am hachinabu lobu golena NIT Manipur dagi thingzinna bagi khungthang ba Tha asigi tarada Socialist Students Union of Manipur Sasumgi Hanagi President Oiramba Nongthombam Sanahalbu President Oihanba asi imung manungi khudong sadabana maram oiduna tohanbiu haina office ta serol ama pirakpadagi athuba mifam ama pangthoktuna Nongthombam Sanahalbu makhatana President ki phamdagi lawthokre loinana Vice President Sarangsam Yaimabu President ki in charge oina khalle haina ngasi Laisom Lerakta Laiba Sasumgi office ta pangthokpa pawgi mifam amada phongdokre pawgi mifam maduna serol ase tha asigi tara manga da thoktuna miyamda su khangan khrabani maram aduna Nongthombam Sanahalga lup asiga makhatana hiram amatada mari leina khidre Manipur lengana Sasum mingchat thihanana bangarang amasung asigi print and electronic media singda phongkiba warol adu yumpham yaudabani makhatana Sasumgi mingchat thihanana bathabak thoram sing satharaklabadi lop asina kaidonungda tumina leisiloi maram sadana ihau sasilaga laibak irang thopasi Manipur lengakna pamlagaso Sasumnaso singnaba khudimangna thengnanaba sem sagani Sasumbu muthatnaba Manipur lengakna makhatana phatta lawsing silakpa thoklabadi lop asina karamba khongthang lawkhalakadage haibasi Manipur lengakna hena khangpham thoi loinana social media da kanagumba kharana Sasumgi mingchat thianba warol sing thagalakpa thengnare masidi tasengna laibak thibani laibak miyamgi maru oina mahairoi khunai gi damak khotnaduna lakliba luk asida aranba pau kaya sandorakpa asi khudakta lepkadabani makhatana timingchat thianba khonaraklabadi Sasumna sabchana thengnanaba sem saduna leire hainaso paugi mifam aduda luk asigi general secretary Busan Longjamna phongdokhe Katana koi maile na basing hajaning badi haiba SSU ng maile na trabo misha asibo makatana ma president haidana lang hanba SSU ng hatba thabak tawba wena mairo kinagi kana leisure ko hatba thabak tawba wena hanba sidi amna chin lawi makatana tawbi dana makatana koi maile na basing da haijari loina karimba nijat thina ba SSU ng nijat thina ba hanjan tawba tawba badi leile bale ba mya amadi makal ma na lup singa sanra ka makal ka kai kongjang chinaba sem sajare ngarang nungthil pung ani makhai tarakpa dwaida Imphal More lambi gi khuding thabida leiba 12 Assam Rifles gi check post ta asat aw gari sing check tawbada More lomdagi tholakpa Kenbo bike amada tongba mioi ama WY tablet lesing mari samapan hompuga konana faraba mioi adudi Mr Jangkhongam Tauthang sahi 52 mapagi maming Jongkhongam Tauthang
T Bomol Village POPS More Tenopal District tagini hairi pharba mioi adu pot ka konana ngarang numidang athengbada More Police Station da khosin nakre India ki former Prime Minister Sri Atal Bihari Vajpayee na laikidabada More da lairiba government ke office sing amadi police station sing da India ki masu ahung gi phiral sing tangkhai sing thakre amadi More da lairiba tongan ba bank sing thong lon ke More da lairiba tongan ba school sing su half holiday amadi suti na sing ba thana ke hairi Guinness Book of World Record ta chankraba record thugaiduna anova record thamnaba kwakaithel thongnaujam laikai dage Yambem Gobind Singh na honakre ngasi kuman lampak ta laiba kangsangda mangna diamond boost ups amadi elbow strike ta anova record thamnaba honake maduda mahakna minute amada diamond boost ups maifudra humdoi amadi elbow strike sani humputra tauki diamond boost ki hauji record chatlibasi minute amada marifu mari ni aduga elbow strike kina minute amada sani kontrani ngasi gi record adu official singda thakragani haire Prasan Ningthaujam amadi Samarendra Samjet Sabamna pullaga semba The Lions Manipur Laimramna puthokpa nongmada sangdraba yadraba household sanitary product ahum haibadi yumbi phenol consign amadi cleanliness ngasi Manipur Press Club ta Manipur Times Shopping thobu oiraga Babina Healthcare and Hospitality Private Limited ke MD Dr. W Thangjamna launch tawkre tharomda Dr. W Thangjamna Athoiba mitong Manipur Times Shopping ki business advisor su oriba MIMS MU ki Dr. Kesorjit Sorok Khaibamna thoramapu oina saruk yakhe tharomgi athoiba mitong oikiba Dr. W na ngasi lamdam asida household sanitary product puthorakpa asi mapalamgi posting laibadagi paisa mayam ama mapanda chatkigadabadagi khara makhai thingba ngamlagani haike Thawal Municipal Council TMC na nungti numit kudingi Thawal Kaitel asigi manungi mathak amadi makhada amotpa sengdoklamba adu numit marini mangani gi mamangdagi lepkibana Kaitel asigi manungi mafam kayada amot akaina koisai chaiduna leire Kaitel karakpasingda amotpa asina maram oiraga pendaba kaya ohalle Thawal Kaitel mathak makha apunbagi President AK Sundarina phongdorakpada Kaitel manungda numidangi matamda mai piramba adusu lepkhre amadi Kaitel manungda lairiba toilet ani makso ising phangdabaga loinana TMC na solon sinduna thamkhre maru oina Kaitel asigi mafam kayada amot pasing asina saiduna leibana phataba manamna pofam phambang ngamhandre mari leinabasingna Kaitel asi amuhanna mahusagum taru tanana thamnaba mari leinabasingna mieng sangbiyo haina appeal tarokle Tuan pausina khadian sida leriba amot lakai sengko puja bena ngasila thana ni mangani sore mai jo mangani sore mutpa ada tinju isin yom ta pi dre to ko ndara dum leira adu amot lakai ikhandana mai ben buna makse nungai ta kana hisi amata pena dre aduna mari lena ba authority na akan mami ta sambindana tadi rabi yenggiraga awa ba se amtadi yenggiraga ko ni biyo Nas Sankritan Satra Sabha Kaksing Sinduna Gaura Sampradaya Gipung Yaiba Amadi Arangpham Singgi Oiba Mifam Amang Arang Agas ki tang 13 ta pangthokre M Iboyalma Singh Temba Singh Amadi KSS Godador Singhna Mayai Tangbam Laukiba Mifam Maduda Warep Kaya Laukre Maroiba Warep Singh Adudi Kaksing da Laiba Gaura Sampradaya gi Pung Yaiba Singhna Sanamahi Lining gi Thoramda Pung Yehendaba Matam Matam gi Thoram Haibadi Yausang Hali Panthoibi Pujana Singbada Saruk Yadaba September Thagi Amadagi Sanamahi Lining Satpa Singhi Thoram Amatada Saruk Yadaba Haina Pirep Laukiba Asida Arangpham Singh Amadi Bor Sebari Singh Su Konsengani Sanamahi Lining Satpa Singha Yanaba Ama Poraktri Fau Pirep Asi Satnagani Haina Nat Sankritan Sabha Kaksingna Thadoropa Serol Amana Khangalakle Maikai Amaromda Lakliba Wafam Asi Haukiba April Marida Sanamahi Inat Lining Loina Silol Apunba Lupna Laukiba Pirep Inat Liningi Lana Thoram Amadi Atei Isai Saifam Singda Gauragi Pung Yehendaba Sanamahi Liningi Pung Yaiba Singna Gauragi Saifamda Pung Yaidaba Haibana Singba Adugi Paukum Oigani Orakliba Pibam Asida Samasta Mai Amasalapa Oiroi Hainingai Laite Mairik Pidagi Maijau Ondringaida Kanta Hoba Sungani Apunbagi Kolau Launeringai Seraksida Satnabigi Saikei Ama Singbana Saukat Maikai
ꯇꯥꯌꯣꯟꯅꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯍꯪꯅꯔꯛꯂꯦ सानबगी पाउदा ऑल जिरीबाम स्पोर्ट्स एसोसिएशन AJSA जिरीबाम सिंधुना जिरीबाम गवर्नमेंट हायर सेकेंडरी स्कूल की प्लेग्राउंड ममांग जुलाई थागी तारीख 23 हौदुना टीम 12 सरुक यादुना चथरखिबा 15 सुबा चंदन इनुनगानबी फुटबॉल टूर्नामेंट 2018 के ngasi sanakhiba quarter final league round की मैच ता मोकामलुंग FC ना लालपानी SYC बो गोल अनि अमदा माइथीबा पीखरे फर्स्ट हाफ ममांगदा मोकामलुंग FC की सानारोय डेविड जर्सी नंबर 10 ना तरुसुबा मिनट गोल अमा चंदुना मोकामलुंग FC की टीम के अकाउंट हांगदोखे अदुगा लालपानी SYC की सानारोय जोइनाल हुसैन जर्सी नंबर 11 ना मिनट 19 सुबदा गोल अमा चंदुना फर्स्ट हाफ ममांग द टीम अनिमा गोल अममम ओइदुना सब मानना चतखे सेकेंड हाफ मतुंगदा मोकाबलुंग FC टीम की सानारोय डेविड जर्सी नंबर 10 ना 59 सुबा मिनट गोल अमा चंदुना मोकाबलुंग SC ना लालपानी SYC बो गोल अनि अमदा माइथीबा पीखे हयंग क्वार्टर फाइनल लीग राउंड स्टेज की अहम सुबा मैच ता SBNYC जिरीगाट के मायोक्ता PYC फाइटोल टीम अनिना सानरगनी हौजिक अरोइबदा मरोइबा पाउ अमुहन्ना प्राइम मिनिस्टर नरेंद्र मोदी हानगी प्राइम मिनिस्टर अटल बिहारी वाजपेयी बु इकाई खुमनबगी किलोमीटर मरीगी खोंगसत्ता सरुक याख्रे नुमिनिनी सथगदबा लौमी सिंगी ट्रेनिंग प्रोग्राम अमा ngasiदगी हौदोख्रे लोइनना मोकामलुंग FC ना लालपानी SYC बु अनि अमदा माइथीबा पीख्रे ngasigidamakta di imes paudam pijaba loisinjare miyang tabi punamopo amuka hana khurumjari